ꯂꯩꯒꯗꯕ ꯔꯥꯁꯤꯁꯤꯡꯒꯤ ꯃꯒꯨꯜꯁꯤꯡꯗꯣ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯕ ꯂꯩ꯫ ꯊꯕꯛ ꯇꯧꯕꯗ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕ ꯈꯔꯗꯤ ꯇꯧꯒꯅꯤ, ꯑꯗꯨ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯇꯨꯡꯃꯥꯡ ꯌꯦꯡꯉꯒꯀꯣ꯫ ꯂꯝ ꯇꯨ ꯆꯌꯦꯠꯅꯕ ꯂꯩꯔꯝꯕ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯩꯇꯥꯕ ꯑꯣꯏꯔꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯕꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ, ꯑꯗꯨꯒ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯂꯩ ꯑꯉꯥꯡꯕ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯀꯠꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥ ꯉꯥꯡꯕ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯁꯣꯏꯕ ꯏꯀꯥꯏꯕ ꯅꯪꯕ ꯂꯩ꯫ ꯏꯊꯛ ꯊꯣꯡꯕ ꯑꯃꯁꯨꯡ ꯅꯛꯁꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯖꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯗꯣꯡ ꯂꯩꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯂꯩ꯫ ꯑꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯩ ꯑꯉꯧꯕꯁꯦ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ, ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯅꯧꯕ ꯄꯣꯠ ꯂꯩꯅꯤꯡꯕ, ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯔꯝ ꯑꯃꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯨꯛꯅꯕꯗꯤ ꯈꯔꯗꯤ ꯂꯩꯔꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯋꯥꯕꯁꯨ ꯈꯔ ꯄꯤꯌꯦ ꯉꯁꯤꯒꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯐꯥꯊꯕꯗꯤ ꯇꯝꯕꯤꯌꯨ, ꯑꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤꯀꯣ, ꯁꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯂꯩ ꯍꯪꯒꯄꯥꯟ ꯃꯆꯨꯁꯦ ꯃꯁꯤ ꯀꯠꯄꯤꯔꯒꯗꯤ ꯄꯥꯝꯗꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯣꯛꯄ ꯉꯝꯒꯅꯤꯀꯣ, ꯐꯠꯇꯕꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯀꯔꯀꯠ ꯔꯥꯁꯤ, ꯀꯨꯏꯅ ꯎꯅꯔꯨꯔꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯃꯁꯤ ꯊꯦꯡꯅꯕ ꯑꯣꯏꯒꯅꯤ꯫ ꯁꯦꯜ ꯊꯨꯝ ꯆꯥꯎꯈꯠꯄ ꯂꯩ, ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩ, ꯋꯥꯈꯜ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯉꯁꯤꯁꯦ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯡꯍ ꯔꯥꯁꯤ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯥꯁꯤ ꯑꯁꯤ ꯈꯔ ꯄꯥꯡꯗꯦ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯁꯣꯟꯊꯕ, ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯇꯕ, ꯑꯔꯥꯟꯕ ꯋꯥꯈꯜ ꯄꯣꯛꯄ ꯂꯩ꯫ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ, ꯁꯥꯎꯕꯤꯒꯅꯨ, ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯀꯣ꯫ ꯑꯗꯣ ꯁꯅꯥꯔꯩ ꯃꯆꯨꯁꯦ, ꯁꯅꯥꯔꯩꯁꯦ ꯃꯁꯤꯃ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯄꯤꯌꯨꯀꯣ, ꯃꯁꯤꯅ ꯐꯠꯇꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯥ ꯔꯥꯁꯤ, ꯀꯔꯕꯥꯔꯗ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯊꯛ ꯊꯣꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ, ꯀꯥꯟꯅꯕ ꯐꯪꯕ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯆꯠꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ, ꯃꯁꯤꯒꯨꯝꯕꯗꯤ ꯈꯔ ꯄꯣꯛꯀꯅꯤꯀꯣ꯫ ꯂꯝ ꯆꯠꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯂꯝ ꯆꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ, ꯈꯤꯇꯪ ꯂꯩꯗꯅ ꯈꯤꯇꯪ ꯂꯥꯞꯇꯛ ꯇꯧꯕ ꯃꯐꯝꯗ ꯆꯠꯅꯤꯡꯕꯒꯤ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯟꯅꯦꯁꯦꯁꯔꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯕꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯉꯁꯤꯗꯤ ꯉꯝꯂꯒꯅꯤ, ꯍꯥꯟꯅ ꯇꯧꯔꯝꯕ ꯂꯩꯔꯒꯁꯨꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯝꯒꯅꯤ꯫ ꯏꯊꯛ ꯊꯣꯡꯕꯅꯕꯨ ꯑꯣꯏꯔꯁꯨ ꯃꯔꯨꯞ ꯃꯄꯥꯡꯅꯕꯨ ꯑꯣꯏꯔꯁꯨꯀꯣ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯗꯤ ꯌꯦꯡꯁꯤꯟꯕ ꯈꯔꯗꯤ ꯂꯩꯀꯣ꯫ ꯄꯥꯝꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧ ꯇꯥꯔꯦ, ꯂꯩ ꯑꯄꯔꯥꯖꯤꯇꯥꯁꯦ ꯃꯁꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯄꯤꯒꯗꯕ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯇꯨꯂꯥ ꯔꯥꯁꯤ, ꯏꯁꯥꯒꯤ ꯉꯝꯂꯤꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯕꯤꯒꯅꯨ꯫ ꯋꯥꯈꯜ ꯂꯦꯞꯇꯕ, ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯗꯒꯤ ꯀꯔꯤꯗ ꯇꯧꯔꯨꯕ ꯊꯕꯛꯄꯨ ꯑꯣꯏꯔꯒꯁꯨ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯕꯨ ꯑꯣꯏꯔꯁꯨ ꯃꯗꯨꯅ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯅꯪꯕ ꯂꯩꯀꯣ꯫ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯔꯣꯏ꯫ ꯂꯝ ꯂꯥꯞꯅ ꯆꯠꯄꯤꯒꯅꯨ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ, ꯀꯣꯛ ꯆꯤꯛꯄ, ꯀꯣꯛ ꯉꯥꯎꯕ ꯁꯤꯒꯨꯝꯕ ꯂꯩ꯫ ꯑꯗꯨꯅ ꯄꯥꯝꯗꯕꯁꯤꯡꯁꯦ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯂꯩ ꯑꯉꯧꯕꯁꯦ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯄꯤꯌꯨ꯫ ꯃꯊꯪꯗꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ, ꯃꯤꯡꯆꯠ ꯂꯩꯕ, ꯅꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏ꯫ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯤ꯫ ꯀꯄꯜꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯠ ꯇꯤꯟꯅꯕ ꯅꯨꯃꯤꯠ ꯑꯣꯏ꯫ ꯃꯊꯪꯗꯅ ꯙꯅꯨ ꯔꯥꯁꯤ, ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯍꯦꯟꯅ ꯁꯦꯟ ꯊꯥꯗꯅꯤꯡꯕ, ꯑꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ, ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯥꯟꯅꯗꯒꯤ ꯆꯦꯟꯖ ꯈꯇꯪꯗꯤ ꯎꯕ ꯐꯪꯕꯀꯣ, ꯑꯗꯒꯤ ꯑꯅꯧꯕ ꯄꯥꯎꯁꯨ ꯇꯥꯕ ꯂꯩꯌꯦ꯫ ꯃꯊꯪꯗꯅ ꯃꯀꯔ ꯔꯥꯁꯤ, ꯑꯅꯧꯕ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯒꯅꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯈꯠꯄ ꯄꯤꯕ ꯂꯩ꯫ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯕꯨ ꯑꯣꯏꯔꯁꯨ, ꯑꯥꯏꯗꯤꯌꯥꯕꯨ ꯑꯣꯏꯔꯁꯨ ꯃꯗꯨꯕꯨ ꯇꯥꯕꯤꯔꯒ ꯎꯕꯤꯔꯒꯀꯣ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯑꯅꯧꯕ ꯃꯤꯊꯨꯡꯂꯦꯟ ꯂꯥꯛꯄ ꯑꯣꯏꯕꯁꯨ ꯂꯩꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯀꯨꯝꯚ ꯔꯥꯁꯤ, ꯃꯊꯛ ꯊꯣꯡꯕꯅ ꯌꯦꯡꯁꯤꯟꯕꯗꯤ ꯂꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅ ꯊꯥꯖꯕ ꯋꯥꯠꯅꯕ ꯂꯩꯌꯦ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯕ, ꯋꯥꯈꯜ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯑꯣꯏ꯫ ꯑꯗꯨꯅ ꯃꯁꯤꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧ ꯇꯥꯔꯦ, ꯂꯩ ꯃꯆꯨ 3ꯁꯦ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯀꯠꯄꯤꯔꯣ꯫ ꯃꯊꯪꯗꯅ ꯃꯤꯅ ꯔꯥꯁꯤ, ꯅꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ, ꯍꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ꯫ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯆꯥꯎꯈꯠꯄ ꯄꯤꯌꯦ꯫ ꯑꯗꯨꯒ ꯅꯤꯡꯖꯕꯗꯤ ꯊꯨꯡꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ꯫ ꯑꯗꯨꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯕꯁꯨ ꯂꯩ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯁꯤꯒꯤ, ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯒꯤ ꯔꯥꯁꯤꯁꯤꯡꯒꯤ ꯆꯦꯟꯒꯗꯕ, ꯑꯣꯏꯒꯗꯕ ꯃꯒꯨꯟꯁꯤꯡ ꯍꯥꯏꯇꯥꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ꯫
ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫